Imes Paudam Yang Tabili Basingu Taram Nosa Bagaloina Kurumzeri. Paudamasigi Maroyo Pau Oina NS Hardikar is a Hisam Kutamata Suba Mapo Kumon Manipura Supantokre. Sailing Lady Pizan Marunda Pongre. Loyana Mar Martias dropping as he hodokre. Jose Mapunga Paulo Birasi. Lebaki the Manta Katoklam Lava Tobasing Wakalon Matung Ilasi Haina Manipur Pradesh Congress Committee President Gaikangam Napongdokre. Ngasi BT Rota Leba Congress Bawanda Manipur Congress Seva Dal National Patokiba Dr. NS Hardikar Izam Mutamata Subamapo Kumangi Toranga Marilena Wapamasi Mahana Pondokibani Madamakata Aduna Seva Dalgi Pondo Ramba NS Hardikar Izam Mutamata Suba Mapo Kumon Barat Bombada Pantokli Manipudasu Manipur Pradesh Seva Dal National Hikalegat Tamduna Pantokli NS Hardikar Hingling Matamda Katopana Mantaraga Discipline Labor Sebadal Ama Purotnaba Honabada Asoba Taudan Loram Baluchingba Amani Hindustan Sebadal Haina Mintolambadagi Congress Sebadal Ontotuna Jawaharlal Nehru member in Sans Oiraga Organization Secretary Oina Hudoki Organization Singimanunda Discipline Quaidagi Labor Tautora Patabakta Sana Patapna Satpa Sebadalama Oiri Congress Party ki thabak tharam kudimak Sebadal ki thabak na miyam da ulli mana pamjaba lining laisong jalabasu thabak tawba matamda amata oiba wakhalon da kathokpana mang tharaga changsalli Hardikar na hinglingai matamda British na lingkalamba mahiloi sangda mahi tamloi ningtamna hingadabani haiba mahaki chapchaba phirep leiramki integrity amadi unity leiba matawdu tamlaga miyam ki thabak tawbada achoba mai pakpa ngamgani haiki Azasina pinning of Hardikar Gumna Koi discipline naiba Akoi Wakan Tingba Achuminata Koi Atawai Kat of Fava Amudaba Adumba upright on ba Bigi Adumba integrity labor Matau to Ekoi Tamjaraga Imale Gaxi Ekoi Matam never kibik the Kalba unity integrity say Napang never in sea. Amaramda Housing Paliba BJP Lenga Asi FIR Panbada Haleng Balay Trabalenga in Haina MPCC President Gaikangam na Pamising da Pondokre Congress Seva Dal Hodolamba Dr. Ls Hardikargi Sang Kuntamata Suba Mapo Numit Thoram Saru Yabala Kiba Gaikangamga Pamisinga Kanana Unabada Magna Makata na Haiki Housing Paliba BJP Lenga Asna Maram Jagera Jaragera Makogi Mayota Wahe Analabadi Mui Adui Matata FIR Pandana Kian Kangan Bagi Tabak Tatuna Lady Handa Pantokiba Parliament Mikalda Wangkem Kendri MLA Megasandri Matata Paliba FIR Adu Maram Jaba Watli MLA Nanumai Taduna Mokogi Matata Akan Bawahi Karasina Grabaso Pantokiba Mikaladudi Niam Suna Pantoti Hybersidi Polling Station Tara Toida Amohana Potana Kiba Aduna Takpani Polling Station Tara Toy Manunda Mangadi Chief Minister Kendra Okiba Hybersi Aduki Mati Ikaini Center Dasu BJP Amu Haloroi Kangmadagi India Prime Minister Narendra Modi Amadi President Amit Shah na Ngangba Yagera Yarogera Matong Chada Bawapam Kaya Honotuna Makogi Thak Hantanduna Lady Makogi Panaba Ngangbo Rabasu Makoida Patanaba Ngangbadona FIR Hitasan Sali Masidagi Hinokna Congress Hodolamba Layo Krabasi Pauba Putotuna Ngangli Masidi Mio Bagili Mio Bagisana Patapta Ngang the Bawangani Asegumba Tom Tatarapasi Makogi Tungi Punsida Hazara Dabani Rahul Gandhi Nasu Ekogi Imu Manung Tolaga Ngangbadi Ngangbi Dabana Pai Haina Pondoki Basule Krabani Prime Minister Narendra Modi na Anemba Takta Kumtaraga Ngang Bawangang Adudi Nganganing Day. How Bahar say confidence labor mean is high. Sorry if Sema confidence all up my Ningbakai Kudam Nini. Honorable Prime Minister Narendra Modi Nankiba, Lake the Lioga Basibo, Massive put up on Nang by the sea. New Sanapatata is Namadi, Pazanatic or Namadi. Adu the Putoku to say by the sea. No one Ningbakai Bar. Adira market future is let the bottom Kalapa, I think money to some time.
Oinang water supply asi hokiba mamangi lengaksingna town care water supply asida ising phanglangtaba matam kuire adubu ngarang nahan water supply scheme asida mioi kharana latuna water supply scheme asigi tanker manungi lengoi sindoklaga oinang ya koiba miyamda ising bigani haibada angakpa poi haina oinang kendragi MLA soiriba Manipur Pollution Control Board ki chairman L Radha Kishona oinang water supply scheme gi pibam yengbai khongsata pamisingda phongdokre Chairman Makata Adana Barata, Lissingani, Kun Pauda, Manipura Tanabasin, Panganba Hyberlade, water supply scheme Manata Ladiba, Soba Pukri Sidagi, Oyangi Miam, Ising Sinari, Pukri Asiga Lambita in a Budaleba, Pamda, Wal Sanaba Sel Kaitople, Adubo, Mikalgi Kodo, Kanda Lebana, Wa Order Topia than the Lebani, Lambda Masiga Koibada, Ising Pangaba Honagani Haiki. Ngasi ayu anganbada Nambol Police ki manung chanba lemram mamang lekai da leba miyoy ama masagi yungi thongal da siraga leramle miyoy adugi masagi makokta kariguma posak amana thongkhibagi I thoklaga leramki laikhidraba miyoy adugi maming moirangthem ngongo maitei jai kunthamari apopaya school kawi hairi police ki forensic expert team ama laklaga yangsilaba matung postmortem ni dama rims mokta thamamle thodo thopamda local MLA El Radha Kishore Nambol OCM di SDPO latuna yangsinki Thodo asigi matangda Nambol police na case ama lokhapagreena singnaba miyoy khara wahang paung chathanaba police na lokhakre hairi ngasi megi tang taret kalengi humni panba numitagi kalsing lamdam bupoliba ibudo khamlang bagi sahi gi harau mathoi kabagi thoram lai iko baga loyana hodokre Kaksing Wairi Ibudo Kamlang ba Lai Committee na sinduna Kaksing Wairi Ibudo Kamlang bagi numit tarani chuna sathagadaba lai harau bagi thoram hodoki Kaksing Kulan Ibudo Kamlang ba amadi Kaksing Ibudo Nawhalagi lai harau bagi thoram su masidagi hodokre Sairengi Lairik, Pizang Marumda Haina Mingthonba, Pukram Bamningol, Naurem Ongbi Tababine Iba, Saireng Lairik, Nasi Pongkre. Saida Seva Samiti Kalsing Manipur Simna Kalsing District Kalsing Posupa Lekai Delaiba, Library and Information Center Kalsingi, Mipun Sangda, Panthokiba, Lairik Pongbi Tarmaduda, Nomaitem Kiran Kumar, Convener Manipur Language Advisory Board, Saida Academina, Ataba Mitung, Yankong Kengba, Sam Saran, President. Saida Seva Samiti Kalsing Manipur Thoram Mapu amasung Pukrambam Nimai Retial Jet Iona Akana Mitung Hoina Saruk Yaki. Ngasi Pongkiba Lairik Adu Sereng Niputaru Yauri, Maitei Mek amasung Bangla Mek Animakte Iraba, Pongkiba Sereng Lairik Adu Matangda Dr. Nomaitem Pramodini Devi, Lecturer Kalsing Higher Secondary School na Wangangki. Salibata Megi Lakliba Tangtarani Panda Hangang de Leba, Hanasingda, Pakangba Zeng Hongbagi Thoram, Apun Balup Kunchar Marina Singna Pantolagani, Wapama Singasi, Manipur Press Club the Pantopa, Pagmipamada, Salaicha, Apunba, Luptin Gi President Lenga Pamangana, Pondokibani, Mahana Hai, Mahusa, Dagisana Laklaba, Pakangba Zeng Hongbagi Thoram, Manipur Gini Tolesian Basan Zawayon, Pantolagani, Marui Batharamasi, Lebaki Sahonga Hongnaba, in the Jina Panaba Pantopani. Taramadu dalam da masala iriba miyamna zengbi zengba haibada saruk yaranaba apel tobaga ironena taramasi miyamda hena khanganaba maroiba kaithal tareta zeng yenthokani amadi awareness program asu panthokani hainasu lengakpa mangangna phondorakli khangbugi byakhada seng hairaga koi nungai phanaba lebaki amasung imung manungi punamaki yai phanabagi damukta thongibagi thorom asi mayam pulamona saruk yamena siyama Pagi Udong Pakangbugi Cengongbugi Thoromasi Pangthok Minaraga Adungnuba Kaitel mi Pagi Pungata Mafam Singda Chatlaga Kaitel Taret Maru Oina Mafam Sing Asi Aruba Mafam Sing Chatlaga Adungnuba Udong Bendogi Thawjal Sisu Yentokpa Amasung Lebak Mayamda Pakangba Cengongbugi Maramda Apoi Khara Khasi Khangjanaba Mayamda Awareness Oina Adungba Thoromasu Haiba Numisida Poi Pangthok Manipur ki manungda khwaidagi liraba jail sing manungda ma oiriba Jiribam sub jail asi mathau ningthina dabadagi miren sang oire
English ng example Humari November tang mapanda establish tawraga English ng example Maudra mga fawba jailer gi makhada mapung phaba jail ama oina mathau tawraki adogi matung English ng example Maudra tetagidi sub jail asi mathau ninthina tawdaba ama di Jiribam sub division gi masagi oiba mok leitabadagi division asigi manungda sikhiba siraga leiramba haksang sing thamduna lakli Masida Antana Matang Krasu Security Force Ingi Temporary Camp Oina Sinarami Madugi Matung Jiribam Subdivision Si District Ta Upgrade Taropodagi Ahong Bakaya District Sa Lakle Mamang Sahi Lisingani Tarani Pangi December Tang Kuntarukta Manipuri Law Minister L. Jenta Kumar Amadi Local MLA Latuna Mathau Tautan Laiba Zelasi Mathau Tauhanaba Yangsin Balak Lambadagi Lamda Masongi Biyamda Awabakaya Mayok Nariba Si Karamakai Safaragani Haibagi Tazaba Poki Numituda Minister Nasu Zelasi Nahonana Semgat Nabagi Tazaba Piramki Adubo Piram Riba Tazaba Du Wahikata Oire Maramasna Concern Authority na Hiramasi Matang Damatik Jaba Kongtang Lokotrabadi Zelasi Tapna Mangkragani Hairi Sugnu Police Asang Madung Chanba Sugnu Awang Lekay Dalaiba Sawmill Ama Singaninga Abamong Dangasi Nongalamday Tumna Maizakre Maizaklaba Sawmill Adugi Mapuna no Maitem Johnson Sugnu Awang Lekay Dagini Hairi Maizakpa Duda Lupa Lak Yang Kairongi Posay Mang Takre Hairi Sawmill Adugi Headmistress Ningthawzam Yaimana Haiki Ngasi ayo anganba pung onglom tama matamda Sawmill adu Maizakle Haiba Khanglakibani Maizakle Haiba Hek Khangbaga Mapam Adugi Miyam Yauna Sugnu Fire Service Ki Kanguna Mai Kanbagi Thabak Sathaki Adubo Mai Adu Kanbangamdana Sawmill adu Tumna Chaki Maizakpa si Sawmill ase electrician duna U Khaiba Oirabadi electric circuit Dagini Haiba Yai Adubo Sawmill asidi electric na U Khaiba Natabadina Matau Karamna Salakpa Maino Haibasi Hauzik Pawbagi Oina Khangbangamdre Sawmill adu Mapu Johnson Gi Apopi Binana Haiki Kumja Lisingani Ahum Marida Sawmill asi Sakang Dabasina Mai Tharambagi Thaudok Laikhrabani Ngasigi asi Tharaga Anirak Subani Thawang asi Pende Mai adu kanana karigidamak mai tharambano natraga mathanta salak libra haibagi matangda sabchana khangbangamdri hairi Wusu Association Manipur General Secretary Hanjabam Jayadev na hai Wusu Association Manipur ani thokpa leite masana masabu present haijaba M Biramani kanano khangde wafam singarang Uripo Torangom Lekaida Pamusing Unabada Ais Jayadev na phondokibani man makata kibada Association si English ng example Maudra da register Tauraga Matamadudagi M. Biramani na present Oidun Laki Adubo Mamang Sahida Tigalubada Association si Lairami Haibagi record Amata register office da Lairamdre English ni Tareta register office na Jet Naba Association sa Kangala Lambasu Lairamki Madugi Matung Sayasigi Mars Tang Kuntarukta District Taruk Impal East Impal West Thawbal Bisnupur Ukrul Senapati Musing Yauraga Wusu Association Hinganaba General Body Mipama Punky Mipamaduna CIS Nabadipu Association President Aduga Hanjabam Jayadev Puna General Secretary Oina Kanki Hariba Mipamasi Pantok Nabagi Invitation M. Biramani da Supiki Adubo Mahak Lakide Maramaduna Wusu Association Manipur Anithok Palaite Biramani na Kabada Pondorak Lipo Wapam Yumpam Yaudabani Haiki Nakalamaram Dangasi Manipur Press Club da Pantokpa Pau Mipamada Wusu Association of Manipur President M. Biramani na hai Sin Ama Pali Hadina Pangai da Hairaga Wusu Association of Manipur Bo Lana Uhanaba Hanaganu Numit Karani Asida Kanagumbana Pause Madi Electronic Media Singda WAM Bo Anitokna Labagi Mong the Uhalakbasi Labak Tibani Asigumba Taudo Matunda Muhana Ton Biganu Yumpam Yauda Wapam Kaya Engonda Atamana Nungai Tabagi Monga Iral Sirakpasi Yaningde Kumja Lisinga Masamapan Modradagi Hodorakiba Association President Sahi Kumapan Puduna Sunam Sasan Togna Laire Haribasi Aranba Yumpam Yaudabani Association Sahi Mari Kanaraga Mikal Pantotuna Taupubasim Kanbani Association Karigumba Tabamata Toromdre Haribasi Tabada Ikaiba Nungaitaba Pawi Karigumba Tabamata Toromdaba Toklabadi Haurakpadagi Ngasi Pawada Pangliba Minjat Kayasi Matau Karamna Lorok Libano Haina Wahang Hanglakli Rohingya Watoki Matangda report Irubadagi Myanmar Gizela Thamlakiba Reuters journalist Ani Ngasi Thadokre Sahi Kunchong de Suraba Walon Amasung Sahi Kumapan Suraba Kyongsu U Numit Jangani Hena Zela Thamlakibani
Official Secret Eki Makada Makoi Ani Mara Lere Haidna, Sahi Tere Jelda Tambagi Rai, Hokiba Sahigi, September the Bikibani. Walo na haiki Mak Makata na Ipau Ikigani, Maki Mumununga Unabada, Haininga Litana Nuaiba Pawi Haiki. Walo Giloina bi Pan Aimo na haiki Maki Mapureba Pakrabi Matunda Mahak Masawai Sandre Habasi, Kanglaki, Mahana Jelda Lakibada Masa Adu Mapureba Unaba Panki. Paumi walon amasung kyaw su uga loyana atai phadok kaya su thadorkre mihat pabu karamatiga kadagi haiba report ama irubadagi paumi ani adu phakibani hairi Reuters editor in chief na haiki haukiba thada paumi anina lemjaningai oiraba Pulitzer Prize phangkibani maduna press freedom gi symbol oirabani Lisingani tara mari amasung lisingani tara pangi lok sabha mikhal manungda phagatkiba sempham singi matangda Status report ama pirat naba Supreme Court na Central Government ta matam pung kunmari piduna khangalakre sahi manga gamangda Bellary Lok Sabha constituency dagi phagatkiba salphanga mailena case ama High Court amana kathakibagi mayokta Karnataka government tharakiba petition ama hearing tora matungda Supreme Court na wafam asi lokibani order da pali wafam di Central Board of Direct Taxation ama so Income Tax Department laiba magtada karigi Election Commission EC data Bikhalak Libano authorities in Dagi Masataba reports in Kongalaga Hayang Pawi Manunda affidavit ama file Tawudabadi Karigumba Masita Wangam Debo Arabadi agencies in Asi Election Commission in Makada Tamlo Hanasu Makata na Pondokli Mamang na Pantokiba hearing the day court Aduna Rai Piki Bada political party Amatana EC bu empower Toba Pamde Marandi Maduna Wato Oili Lisinganita Marigi Mikal Manunda Lupakor Lising Amazani Pagaki Aduga, Handaki Mikalada Hosik Pawada, Pagaki Basampam Lupa Crore, Lising of Home Zani Sutnamanga Yore Heidi. Ngasi Ziribam District Tausalan Delaiba, Tausalan Bileski Playground, Tim Kunmarita Saruk Yadan Dimitarani Zuna Pantokadaba, Mar Martyrs Day Organizing Committee, Jiribana Sinana, Mar Martyrs Dega Marlena, Sinba, Mar Martyrs Trophy Hodokre. Ngasi hodopagi tharmasida and Buddhachandra Singh, social worker Mr. Rongtang Khum Sungte, Vice Chairman Mar Inpui Mijoram Lijana, Athoy Mitung Amadi, Tharamapu and Saruk Yaki. Tharangi Athoy Mitung Wakiba and Buddhachandra Singhana Pundokibada, football have a masana si, Yamna Pamzaba sport Amadi, Ngasi Mar Community Singi, Yamna Maroiba, Numit Mar Martyrs Dega. Marlena Panthopa Mar Martyrs Trophy asi yamna maruoiba tournament amani ngasige program asida athoiba mitungoina saruk yaba phangjaba asi laibak phabani haiki makna makata na phongdokibada Jiribam area gi mapanda leiba mari manungda leiba miyam punamakna awana tarapma matamda ekhoi amata oina punna lepminaduna thengnaminasi hainasu phongdoki Francis Sporting Club FSC Kaksing Nasinna Hausi Kaksing Basic Ground Sasariba First State Level Francis 7 SI Open Football Tournament ki ngasi sanakiba match ani gi ahanba ground da Lamjao FC na WSLU Kaksing bu Panjal Mari amada maithiba pikre match asigi WSLU gi Panjaladu bipina match ki minute 13 chapta sanki aduga Lamjao FC ki Panjal singaduna Kishan na minute 13 amadi nipumanga Joy Kishana minute kuntra nipan amadi Ravi Chandra minute nipuni pan saprasan kibani ngasigani suba ground gi match Sugnu FC na Irengban FC bu Panjal ani amada thoiki Sugnu FC gi Panjal singadu KS Singkhai na match gi minute kumanga amadi Jackson na minute kuntra saprasan ki aduga Irengban FC gi Panjal aduna Wangle na minute kuntra pan saprasan kibani Hojera beda maro pam kana bijari NS Hardikar ki sahi sam kunthama thoi suba mapo kumon Manipur su pangthokre Saireng Lailik Pijang Marumda Phongkre Loyana Mar Martyrs Trophy ngasi hodokre ngasi gidi paudam pijaba matang haselosin jare meng tabiri basingbu amka na jare